ngasi Manipur Legislative Assembly na demand mga kaya punta senfam lupa crore listing ang mga chamri humdra tarit nimpan lakh mga listing hungis senfam passed out kay. Suspension of operation the Labour Cadre Singh na yanat ki bagi wang mada thabak tawra bade action lawgani thaina Chief Minister Nongthomam Birena Assembly floor da pugokre. Senapati District ki Sangtung Mai Duigam amadi Wilong Subdivision ki tongan-tongan from sinda hectare johom yang kay mga rom da parang coffee farm sing yan sa tuna mga kay. Imphal iski awaching da police na thiba humbagi thabak chathabada che chang sudaba gari mapan galoina na license expire or a single barrel gun ahum pagat kay. Amasu Manipur ki More town ka hek thangna lairiba Myanmar ki Nampalong market lakliba February 15 dagi mahausa kung thanggadana. Mayam kurum-zari adamna yengbiriba se Impact News ni. Ay Bidyarani Thingussamna pungja se fawbagi maroiba pausing miyamda pizari. Ngasi Manipur Legislative Assembly na demand mga gyapun ba senfam lupa crore listing amaga chamri humfutara nipan lakh mga listing ahong senfam pasto kre. Ngasi khana ki ba demand sing adudi demand number 7 police, demand number 24 vigilance and anti-corruption department, demand number 31 fire protection and control, demand number 32 jails and demand number 33 home guard ni. Discussion on voting on demand for grants aduda sarukyaraduna MLATS Lokesor K Meghachandra Kumari A K Mirabai Muhammad Abdul Nasir Medicate Joy Kisina motion for disapproval of policy kat thangat ki loinana MLA K Ranjit Dr. Chatulin Amo Suraj Kumar Okram Henry Amdi Govindas Konthau Jamna makhoi ge oiba observation sing piki. Demand number 32 jails amadi demand number 33 home guards ke oina member amatagi maikadegi cut motion amata thangalakide. Demand sing asigi minister in charge supuriba chief minister na mahaki maikadegi clarification thamlaba matungda demand manga asi house na amatto oina pass tobada ayaba piki. Suspension of operation su da Labour Cadre Singh na khulai paiduna lut tawba sale khaiba loinana mi hat mi pun tawbagi ayaba lekte. Yanakhibagi wangmada thabak tawba Cadre Singh gi mathakta action lawgani haina Chief Minister Nongthomam Birena phongdokre. Wafam ase ngasi tathakiba Manipur Legislative Assembly gi taramathoi suba mifam gi mari suba session gi nipan ni chanba numitta demand number 7 police ki matangda MLA Lokesor Govindas Konthaujam MLA KH Joy Kisana Suda Labour Cadre Singh Naran Bathabak Thorum Catcha Thari Haiba Wafam Thangalak Baduga Mari Lainana clarification perioduna home gi charge supuriba Chief Minister na phongdokibani. Chief Minister Nongthomam Birena hai Suda Labour Cadre Singh na mafang kaya da license piba gi mong da huran chinthi tawba mihar mi pun tawba loinana sel khaiba gi mong da lakpa se lenga ga se concern moiri lenga asina asiguma makhal gi thabak thorum amata tolerate tawroi nakalamarom Central Force khakta natana State Force singna designated camp kaya da raid tawbaga loinana aina yada ba mongda camp singa leramba cadre kuntaruk faki baga loinana book tawkiba laikre. Chief Minister na makha taraduna Union Minister of State Home Kiran Rijiju gi mitiang makha da state asigi surrender policy semdokle loinana suda leriba cadre singbu hena faba punsi ma phangna ba hotnari anoba surrender policy ase chahi asigi April thadagi chatnaba hogani. Anoba policy asigi matungda suda leriba cadre singi phibam phagalak lagani haina Chief Minister na house tamki khulai thadoktuna mahausagi punsi mahingda hanjina bahotnariba miyoi singda state amadi center state force singna maram leitana wahang pahung tawba loinana awaba pibagi wafam lakli basi laibak thibani haina phongdokladuna Chief Minister na asigumba thagdog ase thoktanaba concerned district singe SP amadi officer in charge singda khangan ge haina Chief Minister na house ta thajaba pikhi के मनुंग दलाई के दमने इरगसु के मनुंग दलाई तब थीरु रे हेक लागतो रे हर चेंजन लगा खराब
तौबगुंबा खुलाई पुथोगा चटप यादेना यावरमे खुलाई हेक पूरगा चटप सुगुमा मयामसी हेक गवर्नमेंट से लापदगी थेंगनबदगी we read it the suspension of operation ki camps sing da akoi police tor gade to khabar do su yaw ki ban some camps illegally leiramba hai ba moi ki number restart tor ga leiba cadre machine du na taba atop leiram da 26 cadre ga phadane khoi khulai ne ke phadane khoi jail da tor ga book to kidnap to da yoram the government has authorized the state police itself state police su moi ki camps sing da sanga ga mi machine check to ba thi ba khopa du ya hal moi da dum ba mission praja da gi natraga truck owner da gi natraga adu da gi tax low hai ba ki hallo hai ba natraga na lut hai ba gi khoi da madu government aya ba pide All Manipur District Council Teachers Association na District Council ki makha da leiba oja sing na makhoi gi thataru ki salary pithok tabas ga mari lena na assembly mifam da calling attention motion pukhat kre MLA case jo kisan hai All Manipur District Council Teachers Association na agitation changsin gani haina media ki khuthang da thamlak lipa wafam ase Tribal Affairs and Hills ki minister na pungning changbiu loinana yarabadi athuba matam da oja sing asigi pithok tana leiriba salary athuba da pithok piu haina MLA sina phongdoki MLA sina makha taraduna District Council ki makha da leiba oja sing amadi state government ki makha da leiba oja sing gi marakta thagi salary yamna chawna khenaba loinana oja sing asigi pension scheme leitriba sigi matangda concerned minister na sengdok piyo haina MLA case joy kisan demand tauki calling attention asigi pakhum piraduna finance minister gi phamsu puriba deputy chief minister yumnam joy kumar na district council gi makha da leiba oja sangi that taruk salary pithokte haibase aranba oigani district council gi makha da leiba oja ayamagi chahi asigi aroiba fawba pithokre senba chahi listing ani tara taruk tara taret amadi listing ani tara taret tarani panda oja singda pithokiba thagi tolop ki senfam da yamna chawna khenaba thengnabadagi awat paleriba salary pithoktabani asoiba se thidoknaba miyoi humna saba audit team ama semle atuba matamda team asigi report laklagani karigumba asoiba thengnarabadi jenaba sing mathakta action logani haina finance minister yumnam joy kumar na phongdoki gumjale singani tara taruk tara taret ki district council gi makhada leiba oja singi pinaba senfam lupa crore tara manga ga lakh humfu oiki amoromda gumjale singani tara taret tara nipan fawbagi lauthokiba senfam ase lupa crore kuntra mapan ga lakh kun mapan oiki haina finance minister na khataki 2017 gi ngasagi tha sahi loidingai da phangiba amount sina oja singna phangibsi aduna hengreba almost double chat kreba adu there must be something wrong uthoga thidokpada kaisu thodona kuin changningai leite 2016 17 da phangom thokba toloptegi ngasai tha tare nipan da double hoina draw to gibe se is a very kano chingninga ba adu khar yingjininga ba pot am obidegi masigi se immediately audit party ma form torga masigi se check to holga chumi chumne do thidoga adu matungna decision loge haibigi adugi decision da tawjabani ngasi chathaki assembly me phongge 0R gi khudong chaba lawraga MLA Suraj Kumar Okram amadi MLA K Megha Thawal Turel gi maril da red sand extraction tawna maram oiraga Turel asi sizinaba yadre haina house ki pungning chingsin ke MLA Suraj Kumar Okram na hai Thawal Turel singa sidi nambul Turel dagi hena pibam phatre ising asi laina pokhan bayabagi akiba leire Wangkhem Lilong Thawal Andro Wabgai Kendra gi manung channa Turel asigi manakta leiriba miyamda hena awaba mayok na halle Turel asigi phibam sokche lakli basigi matangda mari lena pa department singda haijaba laikrabasu ngasi fawa wa tabidre Turel asigi phibam yengsinaba house na ayaba piduna committee ama sembinaba MLA Suraj Kumar na speaker gi pungning chingsinki MLA K Megha Chandra na haikibada Thawal Turel asigi phibam phachilaktabasida water resource department pollution control board amadi forest department na kari amata tawba ngamdre feloire jingi leibak kotuna red sand launa ba hotnaba loinana Thawal Turel gi fibam phachilaktabasi state asigi oina yamna issue oire haina MLA K Megha Chandra na phongdoki Nakalamaromda Thawal Turel da khutsem gyana iba ising oihalakli ba fibam dagi lengak na kanbiu haiduna khongjang jangsin ba hokre Committee on Conservation of Thawal River gilamjing makhada Turel asigi nageta tarba miyamna Thawal Khetri Laikai Kaithel amsung Wangkhem Kaithel da wakani famdana khongjang jangsin ba hokibani
Wakanifam Pambagi Kongjingasi, Lakliba Tang Tarataruk for Leptan and Nutigi Junction Gani Hairi. Wakanifams Lloyd Singna, Our river, our life, our Thawal river is dying. Let's revive our Thawal river, Haina Thawa Plakat Sing, Sizinaki. Wakanifam to the Sargyaki Singna, Turela Sida could send you a Tawongna, Lainang Amadi Amonakai, Europasi Matam Kuire. Turela Sigi sing Sizinariba Mioikaya, is sing the Gitokpa, Analayonkaya, Mayoknare. Marie Lenabasina, Matam Charingaida, Matik Chava Kongtang, Lokat Pio Haina, Pauchelakli. Yujik Panviri Sarkar Sinaso, Ongtang Munna Kanda Biri Haraga, Langak Nasu, Ongtang Yangbiu, Aikoigi, Toti, Ising Pite Haragasu, Tobal Turiandagi, Sinkalaga, UA Haraga, Natragana, Filter Tori Haraga, Pigatori Hava. But the Tobal Turian Ising on the Mo Laga, the game of Shangal Haraga Pitapase, Masi, Angapamasakamokoire. Senapati District is Sangkungmai, Duigam, Amadi Wilong Subdivision Gitongan Tonganba, Mafam Singda, Hector Chahum Yang, Kaimangarum, the Taramba, Poppy Pambi Singan Tatunamangan Cray. Senapati District DC, Ate Muivana Luchingba Mio Chahum Lom, the Sarukiaki Bakang Bumana, Narang Poppy Pambi Singa Duyantat Kibani, Narangayuk Angan Badagi Huna, District Headquarter da SP Senapati, Wilong Subdivision STO, NAB, DRDA, IRBM Sung, Eco Volunteer Sing, Yauna, Travis Chatakibani. Maramdagi kilometer kunmari changsilaga Sangkungmaida Timama, Duigamda Tim Ama Amasung, Wilong Subdivision gi Manung Chanba, Kamilong Khulgi Mafamanida, DCM DSP na Luchingba Tim Amamum Changsinduna, Poppy Pambi Singadu, Mangan Kibani. Tim Singadu Namakoi Mokogi Tim Sing na Changsin Kibam from Singadu that Taram Kiba Poppy Pambi Sing Yan Tatpamadi, Kantat Pagitabak Jatabahoki. Pam Singadu that Taram Kiba, Poppy Pambi Sing, Ayamba, Ani Humlak Suna, Lok Poloiramle. Mafam Karada, Nauna Lay Salaga Mahi Pandriba, Pambi Kayamasu, Jaina Kantatuna Manganki. Hector Chahum Yankai Mangarom, Tarum Kiba, Poppy Pambi Singadu, Missing Wat Panamara Moiraga, Loinamak Mangan Kibati, Namkide. Senapati DC, Ate Muivana, Impact News to Fundorapada. Mahang Natabak Tatok Sinto Bada Poppy Pambi Singasi, Taba Tagner Kibani. Mamangda, Umangkok Toktuna Poppy Tabana, Tungda Pigadaba, Amang was singing Matanga, Bhap Tahan Kibasulay Cray. District Asigim from Singasida, water set management Gimakada, alternative arrangement of Pina Bahotnari Haina, Makataki. Hangam gumba kobi adigi koi krika chukza kumba tharam bani adu masumaina popi tharap kusidi kumsi dani hai adu bo ai madu kam thaja phate at least 2 or 3 years mangda mamang di moi si tarongdra haina ai si chingne awareness si moi khunjing da moru aina akoi chathari pi bisi ko adu si will be this is an ongoing process tree plantation amasung akoi gi horticulture fruit trees kumba si masi paikhatnaba ai thorang tawre adu hairiba ngasi uriba khun ani sidi yaudi yaudabane si project adur basu mathangi phase da yaunaba ai silli District Police Imphal East Lokatpa Cheksin Thaurangi Sarko Moina ngasi ayuk anganbada Khetri Bengun Mamangching Kuno Harga Sukhangnaba Awachingda Thiba Humbagi Thabak Chathabada Chechang Sudaba Gari Kayagaloinana license expire oraba single barrel gun ahum fakat pangangkre Ngase pung ahum makai tabadagina taruk makai fawa chathakiba thiba humbagi thabagaduda nupi cham subna ama yauna punna miyoi chani subna hungi verification chathabada saktak che sudaba nupi tara yauna punna miyoi kunmathoi fagatki loinana che chang sudaba auto car ama bike taruk Honda Activa ama masung Honda Dio punna gari mapanamadi license expire oraba single barrel gun ahum fagat pangamkhebani Ngase yuk chathakiba thiba humbagi thabak adu Imphal East District KSP Megha Chandra ge supervision makhada Porampat Police Station Additional SP Operation M. Kumarjit Singh, DSP Commando Robinson Khamnam amadi OC Commando Inspector V. Lunthang Vaifei gi command makhada Nupi Police yauna Porampat Police Station gi commando team ga punna chathakibani. Farab Polam Singh amasung Farab miyoi sing adugi mathakta makha taba wahang pahong chathanaba Porampat Police Station da sinakre hairi. Imphal District Police now watching Khongda ngasi bahumbagi thabak chathakiba du chingkhong singda aina yadaba thabak tawrabra amadi aina yadaba mongda mi changsilak aga leibra haina cheksin thawrang lokhatpagi saruk amani haina
SP K Meghachandrana phongdorakli. Imphal East SP ki office ta Paumi Singunabda SP Meghachandrana makha tarduna Baroni Ching haina sukhangnaba awa chingkhongda ngase yuk pung ahum makhai dagina pung ahumlom mahaki meeting makhada Imphal East Commando Operation ge SP Kumar Jitna luchingba Imphal East Police Women Police ke punba timna chathakibani Tiba humbo aduda yum humdra humdoi da changduna mioi lisingani ga subna tara humdoi rom masak maming khangdokhi Masagi saktak che puthokpa ngamdaba mioi kunmathoi fagalaktuna makhatana thijinbagi thabak chathari mioi chahum lom leiba mafam aduda Manipur gi mafam sing masung mapalamdagi changlaktuna leiba ayamba oiri mafam adudagi license ki matam helaba single barrel gi nongma yauna gari khara fagalakibani ngasigi thiba humbo aduda mioi chamadi leiramdabadagi masak maming khangdokpa ngamkhidre aduba makhatana masak maming khangdokpagi thabak chathakigani haina phongdorakli Punna mi kun matoi sida nupi tara yauna koi pick up tawraga document yaudaba kai kai no moigi character antecedent se chathari koina phangib se mafam mapandagi laaga khundabani lam singse moi pata nungda leibra khotpra hai sida khudakta moi pata puthokpa amata ngamde yam ningai oibda adun koina revenue gi paibi riba district magistrate tasu masi look up tawraga masi concerned authority ga tawraga mo हाइरिबा लमसे पता लेनला अदे अमर हाइबदो कोई मुन्ना खननबा आई लुकअप तौजरे प्रॉपर वेरिफिकेशन तौदना करी करी डेवलपमेंट लाइबा हाइबसे खंगबम थोई हाइबा वाखलोन से तौरगा तौजबनी नीति नियम काइबा मयामसे कोइगी मुथतनबा होनबदा प्रजानसु मतेंग पांगबियो ngase yopung taraga minute tara chatpa matamda nupi police yauba commando thawal gi team amana nupi ani hamai kilogram marfu humdoi ga konana thawal wangmataba parking manaktagi fare faraba mioi sing adudi aling wifi chahi kunmapan mapuroiba lalbem wifi amadi bemnu wifi chahi nifu mapuroiba lekhidraba genpu wifi ni makoyanimak kangpopi district ki new kanandagini makoyanimak fagalaba polam sing adu galoinana thawal police station da makata action ki damakta khusina kre hairi Manipur ki more tamga hek thangnana leiriba Myanmar ki Namfalong market lakliba February 15 dagi mahausa kum hanglagani haukiba February 3 ta India gi pungfamda numedang pung 9 ga minute 15 chatpa matamda maihau langpok nangbadagi market asida leiba dukan yangkhai humdoi yum taruk amani godown kaya maina tumna chakhibani mai chakhiba aduna maramoiduna Namfalong market khunta clan siduna lakhibani masung Namfalong market se thonglon khibana maram oiraga India ki more da leiba more da gi por hondo honjin tawraga hingsaba mioi lising ani rongi mathakta awaba kaya mayok na duna lerakibani India ki Indo Myanmar friendship gate hanglabasu Myanmar ki immigration gate hangdabana maram oraga Namfalong market changba yadana lerakibani panbaya badi mai chakhibadagi Namfalong market hangdabadagi Myanmar ki mioi kya no man's land da kaithel famduna pot yolakibani तो ये हंडक की म्यांमार की मई चाखिबा आयाम हुजी फम्बम लेतना नो मैंस लैंड की एरिया रे फमिसे मथंग लाइबा तांग हंडक लाइबा तांग 15 दगी सोइदना हांगनी हाबगी थाजब लेरे अदना हुजी चाखिबा मयाम असि फम्बम लेतना खोगी कनोदा नो मैंस लैंड की एरिया रे फमि Amarum da more da leiba all more similuk amasung Minority Women Development Society ani na sinduna ngase more turel wangmalekai ward number 7 da leiba community hall da Namfalong market mai chakpana simi singa pi bachai theng singi matangda mifam ma pangthokre thoromaduda All India Trade Union Congress Manipur State ke General Secretary L Sotin Kumarna tha asigi hokiba tang taretta Namfalong market mai chakhiba duna maram oiduna more da leiba nomagi suja nomjaraga hingzari bas simi singna thengnariba awabada sarukyari haina phongdokiba galoinana अथुबा मतमदा लेंगा के मकोक थोंबा ऑफिसर्स सिंगना उनदुना रिलीफ पीना बहनरगनी हाइना सुथमखे अमदी सिमी सिंगे खुसुमल असि नोमदा लुपा चाटुक थागी ओइना लिसिंग तरानी पांडे हेंगत हनबा आइटुकना खोंजंग कया चंगसले सिनमी हाइबसी कम्युनिटी अमखकी नते अपुनबगिनी पुना चटमिनरगदी अवनबा मपुरकनी हाइना मखा ताखी नसगी मिफमदुदा आइटुक मोरे women working for Manipur amadi all more similuki luchingba kayasu sarukyaki ट्रेड यूनियन की टीम मणिपुर की चीफ मिनिस्टर का फमिनरगा मोरे की प्रजा मियां
मरुओइना नमित खरा मदु कैथेन ममदुना फमदुना लेबसे मसिदा कोई सेंदा लंबिदा अपन मायोगरी से मसिगी दमक्ता अखोई पिफम थोपा मदु रिलीफ अदु मपिन नब थबक से पाइखलो हाइबा मदु थबा मा अखोई याम थुना तक्सन गनी याम थुना कोई सारे होदबदा स्टेट सरकार दा मदि भारत सरकार तक्सन गनी Reform Students Front na hauzik Catholic Society na chalaiba Catholic mahiloi sing da luba mana thingba thamliba se mahiroi singi khanbiraga khongpham handok piu haina pau chelakli khoyathong da leiba mahiroi luba se office da paumi singu na bada mahiroi lup asigi president Johnson Luang na asigumba thingba gi thawdo se mahiroi sena maming chalamdai da hekta thoi ming chanbada kota piu haiba madi atay yana da ba kaya da gi mahiroi singda matam gi chaitheng fanghali Catholic Education Society Manipur ki Director Father Victor na mahiroi lubasida thingba laiba sigi waroi sin purakpada saruk yabiu haiduna jebau pirakle mahiroi lub asina su waroi sin purakna ba hona jagani loinana cheragasida kanglai pawsida laiba mahiroi singi tamak yengbiraga thingba thamliba sendok piu haina paujelakli Ekatam atmosphere da ngasi akaiba kya am tholi ba sita sing labak thibani asi tobidana ba mari le sing na khombom khaji khaji handok piraga sada khunagi ying biraka da afaba academic career am gi da makta seminar da punam thawdang lobio levide ba Catholic Education Society na so mai masing da gidamakta base torga mai masing tambio ado mission da base torga mai masing takbi tambi wakhalo thadok bio ngasi thingbasna khoi hidden agenda am oina monetary demand mo le mata ga su madu lebang mayam khan opal ne phungdok piyo Democratic Students Alliance of Manipur de samna thokpa cherol amada Salam Akasna President Namarakpam Edison Wahengbam Bir Chandra madi Yumlembam Yaifabana Vice President Singh amadi Sital oinamna Secretary General oina nauna thopuna bagi damakta khalle hairi makhoi sing ase yauna punnamyo yankhai mangabu kumjali singani tarani pan kun gi desam head office ki thopuna ba February 9 gi tarani thoi fawba kakching khuna college umatel da pangthokiba general conference na khankibani hairi Public Health Engineering Department na toti isingda engineering tawriba se miyam da afabai sing piduna hakchang fagatnabara natraga sokhannabara haiba wahangamalakli PhD Maintenance Division tugi makhada lairiba wangkhai ningthem pukri water supply scheme na wangkhai mayum lairakta nongma kalaga piriba toti ising asi nalagi isinga chapmanare thakayagi mamangdagi hauna tarakliba toti ising asi yamna motpagi mathakta manam yamna namthiba ising oibana hakchang sokningai oire Hiramasigi matangda mari lenaba authority amoriba water supply scheme asigi ASO da complaint tawrabasu mediang changba laitri haina lekai sida leiba mioi amana pendaba phongdorakli Dembo gimba pangi water supply na piriba thaknaba ising asi wangkhe mem leraki oina di ekoi season bata sep oidre haina lengakta khanganjari hairiba ising asi akoi mari lenaba department gi mioi singda ekhoina mari lenaba eso da chatuna akoi haijarure adu hoju bhawa lengakna athuba da mieng changbirak pa leitri masimak ta singna laibak thibani Kumbi constituency ki khwaidigi liraba Kumbi Government High School Oja Watpadagi school asimut payana leire haina Terakhong Athletic Social and Cultural Organization na lenga ki pungning chingsalakli organization asina thadorak pachero sin makha tarduna pali balenga asina school asigi watliba Oja Singh atuba matamda hapiu hairakli lenga asina education amadi health sector da kan mityeng changlingai nongla saba Sora High School ki building police outpost onthok leire Kakching District ki Sora da leiba lenga ke matangariba Sora High School ki fibam ngasi All Manipur Students Union MSU Thobal amadi Kakching District Committee ki thomi sine yengsilubada school asi fibam sokna leiramba thengakibani yengsin khongchar asida school asida mahiroi sing leibam thokpa bench amadi desk suna leiramdaba floor kairamba amadi toilet saba loidana leiramba thengnare haina mahiroi lubasagi thomi amana phongdoki school asi junior high school oirambadagi high school ki thakta upgrade hek tokhibaga ngasi fawba yengsinna leire Masida natana nauna saba building asida police outpost oisinbasina laik tambagi atmosphere da chauna chaitheng pire atuba matamda lengak na mityeng changbiduna school asibu hingatna ba hotna biu haina lup asagi thomi singna phungdokhi Kundrak pamda laiba Naurem Birahari College pu pali balengak asina lausin binana mapung faba college
ama oihanbiyu haina Khundrakpam Kendra Youth Organization na pauchelakli. Organization asigi cherol amana makhatana college si lengak na losin bidrabadi lengak na mahiroi singi paikhaliba scholarship na chingba kaya se phangba ngongani hairi. Mapitel Dam Affected Villagers, Headmen, Chiefs and Elders Organization na Mapitel Dam Affected Chingtam Organization ki Chairman Ramthar Saijagi mathakta sirakhiba Maral Singbu Thawal Multipurpose Project ki upstream amadi downstream da leriba tongan ba furup ki khunja singna yaningda phongdorakli. Mafau Village da pangthokiba press conference amada MDAC DO ki General Secretary T Somorjitna media ki khuthangda amana amabu hunabagi mahutta khunja singi mamangda democratic oiba mawongda wari sanasi haina phongdorakli. Water Resources Minister Oibiriba Mingwena Lecturabada Let Power Hockey Maki Initiative Makada Alkoigi Lamdam Masigi Praja Singi Awaba Lagani Haba Chapchaba Wapamasi Ambirapudagi Yamna Pabamari Malaringai Talakasida Ranga and the Sengiba Sigumba Committee Singasina Sarkara Madi Praja Singi Marakta Tida Black Pumatamda Mediagi Tongda Praja Singna support of the Ivan Singba Sarkana Sawayaba Wahiwata Sinar Kudagi Mediagi Tongda Madu Toganu Haidana Akoi Hijaki Wakatani Makoigi Matakta Koi Yamkana Makoibu Lana Hunba Kurpangangba Akoi Toningde Catholic School Singda Underground Organization amagi athingba leiba sina Little Flower School gi angang thindok thinjin tawriba transporter singda piriba chaithengi matangda hayeng February 13 si service leptuna ayuk pung 10 taba matamda mifam ama pangthokani Tidim ground da leiba community hall da pangthokadawriba mifam asida school asigi transporter singna saruk yananaba school asigi transporter union na thokpa cherol amada khangalakli matang asida break am lawzage break ki matungda Tongan ba CSO amadi furup singi luchingba kayana sarukyaduna amukogi silver jubilee gi thoram loisin kibagi pau amadi Manipur ma Somalingi tongan bi pau sang puduna lakchage impact news bu meeting ta don lebiu mayambo mukana taram nokchari bulletin sig makata ba pau myanda pisari tongan ba CSO amadi furup singi luchingba kayana sarukyaduna All Manipur United Club Organization amukogi silver jubilee gi thoram gi ngasi nini chanba numit mapung fana pangthokre loidana Furup amaga nusi chanana tangdu laitaba chawkhat palamdam ama ohenabagi wakhalonda thabak tawriba CSO singilu chingba sena politics ki wakhal thadokpa mathau tai haina Jalyarong Union Manipur Nagaland Assam gi Vice President Chandra Haumaina phongdoki All Manipur United Clubs Organization na mukogi silver jubilee gi thorma singarangdagi hauduna Palace Compound laiba MFDS Auditorium da pangthokibani ngasigi thormadu da sarugyakiba CSO singilu chingba sena Amukona Manipur ki tongan ba maruiba issue singda lawrakiba thawang sing thaki loinana makhatana Manipur gi damak kathokpa magaloinana thabak thoram kya paikhatnabagi pungning thogatpa wafum kaya thoramadu da sargyakiba CSO singi luchingba singna phongdoknaki ngasigi thoramadu ga mari leinana amukona lesang sina paikhatuna lakiba thabak thoram singaloinana Manipur ki tongan ba puwari gi maruiba tangkak singutpa photo exhibition ama sotki loinana tongan ba furup singyo ba jagoi saina chingba cultural program kya uttuna thoram adu hena masak thokhanki ana masiguma amako siguma organization am leitagde koi noi koi masak su khangwan ai su khangwan adu organization amako su khangwan jerang event khangwan jerang event je 1925 pe organize tro organization ni adu ai koi khattri oina khangiba Haji Praja Myang Manipur ki damu jati ki damu khanki daba adu wathok ke ese akhoi karani leader mo ni lon sandai ne adu co-op to chega myam understanding of the position apumba lambi yemo da apumba mapumba mo ne lo khalon de koina khanki di wa ki Statistic Educationers ki director na thokpa cherol amagi matungina department asina hokiba kunjali singani tarataru ki December 19 Primary Ozakun Meritorious Sports Person Singdagi Khanabagi Damakta Pangthoki written test adu result haidokle hairi. Thasi taratare ta pangthokadaba Viva votes natraga interview ki damakta mai paklaba candidates singi list amadi akupamarol department asigi notice board gi khanglaba yagani hairi. Amaromda English singani taratarukta department asimaki office assistant Chani Hundrani thoyamadi multitasking staff chamri tara launabagi process mapung fana loisin khidabana maram oiraga recruitment process is cancel tawri hainasu kangalakli Prajapita Brahma Kumari
ईश्वरिया विश्वविद्यालय ब्रह्मकुमारीसना सिंधुना चाही खुदिंगी लेप्तना चथरकपा महाशिव जयंती की ngasi marfuni thoirak suba thoram pangthokre ngasi phaidingada leiba brahmakumaris ki nona sagaliba center da pangthokpa thoram adu serasagi former chief minister okram ibobina vishwavidyalaya sigi firal jingkhatuna hodoki ngasi ki thoram adu ge thoiba mithunglen oikiba oibobina achumbabu mai pakna bahonabada ki khangleitana mangthana changsanbada brahmakumari gumba philanthropic organization singi chawraba thodang lei aige haiba wakalon thadok naraga isa isa gi hakchang dagi horaga khunai asigi phattaba punamak thadok naba matam yauri phattaba lichat sajat amadi kalak mi hoba leibana miyoiba khunai da chawkhat balak pangamloi pukchel tinana nungsi chanaba lamdam oiraba matam data haunaruba leitana chawkhat balamdam ama oirakani tongan tongan ba lining laison gi oiba lairik singda aikhoi masel khatnau pukchel senganu haina iramba leite lining laisol gi khuba meeting thamduna tongan tabagi wakhalondagi lapna leiduna tangdu leitaba manipur helasi haina mahakna phongdokhi nasigi thoramaduda wabgai gi MLA Muhammad Fazur Rahim su sarukyakhi अरोइबा पंथुंगदि सिबदुददि कनाजो हाइसिंगी आइदि क्रिस्टियन धर्म चपने हिंदू धर्म चपनेना लैथोगा सिददना लैहोबदि कोइ कैसु ngमोएबा अदुन अखोइ बोमना मक्से धर्मना खेना हनबसे इस्लाम धर्म चटपसु ngaire मुस्लिम सिनाउ सिंगी क्रिस्टियन धर्म चटपसु ngaire हिंदू धर्म चटपा ऐसु ngaire कोइ इसादा याउरिबा इजदि धर्म तोंगान बनेना इजदि मचु तोंगालमदौ मानदेदा आइना थाजबददि अदुन अखोइ अमतनी अखोई नुंसिनना साना सिनना लैरगा अखोई सासे असेंबा अचुंबा हाइगद्रा करी हाइनी अखोई पुनमक्सिंगसि सेंतोकमिनरगा नुंसिनना साना सिनना शांति पूर्णनबा होटनामिनसी Manipur Sahitya Parishad Bisnupur District branch linkhat khibagi kunmanga sumama bokomon thoram CI College Bisnupur gi conference hall da pangthokre ngasigi thoram aduda parishad asigi chahi gi oina phongba chefong ising chaibi phongba galoinana torangbam oja chawba ningsing sahitya manamadi fairembam ningol ningthaujamongbi ibem chawbi debi ningsing sahitya mana Nirmala Rajkumari amadi Khetrimayum Brajamanida khutsinaduna ekai khumna butki ngasigi thoramadu da Manipur Sahitya Parishad ke General Secretary Y Kunjabihari na phongdokibada Manipur Sahitya Parishad asigi thabak thoram sing khumang chawsinaba Manipur lenga ki maikadi ki meeting changhaning bagi apamba phongdokpa galoinana wareng lairik iriba miyoi singbu yokhatpi mathau tai haina phongdoki ngasigi thoramadu da Manipur Sahitya Parishad Imphal ki President TH Tombi Manipur Sahitya Parishad Bisnupur District Branch ki President L Budhi Chandra Madi atai sagnaraba miyoi kyasu sarukyaki Sagnaraba Saisakwa musicologist Laishram Birendra Kumar na lekidabada cultural workers and activists for Manipur na cherolamada awa phongdorakli Leba asigate mafam da pangthok na bagum Thawbal district oina su district health society Thawbal na sinduna deworming day 2018 district asigi deputy commissioner Haubam Roshita na ngasi Hairok High School da hudokre hudokpagi thoramasida Thawbal gi CMO Dr. N Jayant Kumar Rashtriya Bal Swasthya Karyakram RBS के स्टेट नोडल ऑफिसर डॉक्टर एस इबेम चामदी हाइरोक हाई स्कूल के हेडमास्टर ओ नित्याई नचिंबा कयासु याउखी थौरांग असि मखादा थौबाल डिस्ट्रिक्ट की अना अमदा डिवॉर्मिंग की हिदाक पिथकनबा पांदम थमली Imphal ki Maipakpi Maternity and Child Hospital da one day awareness kam voluntary blood donation haiba noma gi oiba lemna e donation tawba masi amadi masibu khangminabagi thoram amangasi pangthokre District Health Society Imphal is samadi state blood cell anina National Health Mission ga khutsamnaduna haiba thoram masi pangthokhibani amadi thoram aduda Maipakpi Maternity and Child Hospital ge executive officer and surmani ga loinana nupi kun amadi nupa 15 punna miyoi 19 na lemna e piki India ki mafam pumnamakta hayengdagi February 18 fawba pangthokadoriba yankhai thoi suba All India Blind Week 2018 gi thoramasi Manipur dasu Welfare Association for the Blind Manipur na sinduna pangthokani haina lubasina cherolomada khangalakli thoramasi ga mari lenana hayeng Manipur University ki Health Center da nomagi oiba voluntary blood donation camp amagaloinana
ꯆꯌꯣꯜ ꯑꯁꯤ ꯃꯆꯨꯝꯅ ꯑꯌꯨꯛ ꯄꯨꯡ 10 ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯐꯥꯎꯕ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯐ꯭ꯔꯤ ꯑꯥꯏ ꯀꯦꯝꯞ ꯄꯥꯡꯊꯣꯛꯀꯅꯤ ꯃꯁꯤꯗ ꯃꯤꯌꯥꯝꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯔꯤ नुमित हुमनी चुपना चथगदबा मणिपुर लेबा प्राइमरी एग्रीकल्चरल कोऑपरेटिव सोसाइटी पैक्स समदि हैंडलूम कोऑपरेटिव सोसाइटी सिंगी चेयरमैन अमदि बोर्ड डायरेक्टर सिंगी लीडरशिप डेवलपमेंट प्रोग्राम अमा ngase hudokre इंस्टीट्यूट ऑफ कोऑपरेटिव मैनेजमेंट आईसीएम लमफेल पाता हudokbe tha sigi 15 da loisingadaba प्रोग्राम से hudokpagi toromaduda कोऑपरेटिव सोसाइटीज का मेनो मणिपुर की रजिस्ट्रार एच रूपचंद्र मणिपुर स्टेट कोऑपरेटिव यूनियन की प्रेसिडेंट एल तोमपिसक आईसीएम की डायरेक्टर डॉक्टर एन रंजना देवी ICM की प्रोग्राम कोऑर्डिनेटर के जयचंद्र चिंबा कयाना सरक्या की हैंडलूम कोऑपरेटिव सोसाइटी सिंगदा चेयरमैन अमदी बोर्ड डायरेक्टर सिंगी थौदांग अफबा लुचिंबा अमगी मथौ अमदी मगुन सिंह सेल्फ हेल्प ग्रुप सिंह सेमगतपा अमदी सेनबा मार्केटिंग स्ट्रेटजी सिंह अमदी कोऑपरेटिव सोसाइटी सिंगी अकाउंट पानबसिन चिंबा लम कयादा लीडरशिप डेवलपमेंट प्रोग्राम सिगी मनुंगदा अखंग अहे सिंगना ताकपी तंबिगनी हाइरी अमरोमदा मणिपुर स्टेट कोऑपरेटिव यूनियन के मैनेजिंग बॉडी के एडवाइजर ओइना नौना खलबा लाइमयुम बसंता मसुंग सौग्राकपम हेमंतोपगी थौरम पांगथोखरे ngasi lamphel pata laiba union na sigi loi sang da pangthokpa thoram adu da saru yakiba wangang loi signa lamdam asigi senmilon fagana bohana da cooperative sector gi chawraba thodang laibana chingtam animak da cooperative ki hau sagatpa mathauta haina phongdoknaki chahi humpumathoi suraklaba union asi nongma nongmogi phibam soklakpana thuba matamda sanma mityeng changhodrabadi mutkhiba yana leire haina mipaiba phongdoknaki ngasigi thoram adu da union asigi president el tompisak amadi ICM lamphel pat ki director dr n ranjanana saryaki चिंगमी एचेलेनाउ सिंगबु तमी सिंगनाउ पगी थौरम अमा लागलिबा मार्च 3 दा इम्फाल गी रूप महल थिएटर दा पांगथोकलगनी हाइना पान हिल्स एंड प्लेन्स रिफॉर्मिस्ट लेक पान HPRL ने थादोरप चेरोल मना हाइरी नमिनासिदा इंटरनेशनल गी थाकता इंटरनेशनल विक्टिम डे हौदोपगा लोइनना तांखुल निंगोल चनुरोस हाइना मिंगथोनबा ड्रामा अमसु उतकनी हाइना चेरोल सिमखातारी हौजिक ngasi nomagi sanabagi pauda Chathariba Hero Isle ki yamna maruiba match amoina hayeng Neroka FC amadi Churchill Brothers lambat taunargani. Hayeng nungthil pungani tabu matamda Imphal ge Kumalam Park Stadium da sanagadoriba match asi Neroka FC ki oina 13 suba match ni amarom da Churchill Brothers ki oina 13 suba match ni. Hayeng sanagadaba match asi kamari leina nangase Hotel Classic Grande da pangtokpa pawmi singuna bamada Neroka FC ki head coach Gift Raikana Fongdok kibada Hauzik Chathariba Isle kasida Neroka FC na hauzik anisum position da leiba maramna Legacy champion oiba yabagi oithokpa chauna leiri maramasina hayengi match asi yamna maru oiba match ama oibana sanaroi signa araiba thongna lingjel puthoktuna sanana bohonagani haiki nakalamarom da Churchill Brothers team asi chathariba I legacy ge point table da khwaidigi point yamdan leiba team mari gi manung chana leiba maramna hayeng Neroka FC ga sanagadoriba match asi yauna team asi gi wathoriba match sing kanna bohonagani haina Churchill Brothers ki head coach Alfredo Fernandez na phongduki Ningsingba yabadi mamangda Neroka FC gi away match oina Churchill Brothers ka Goa da sanakiba match amda Neroka FC na Churchill Brothers bu goal ama sinoda mahithi piramkibani मोजु रिलीगेशन तादनिंगाय मैच मरी मंगा वाट पसिदा मोजु कन होनरकनी अदुगा अखोय गिसु लास्ट मैच अखोय ड्रॉ चखिबदो अखोय कन सानादब यारोय मरमदे अखोय हौजि फावबा चैंपियन की चांस याम लेबनिना इंपोर्टेंट होइना तावा यावना सानरकनी अदुगा अखोयसु हाइंग इंपोर्टेंट मैच याम इंपोर्टेंट वे जे कोइ लो there are always signs of taking 3 points because when they came down to Goa also they came away with 3 points and there is no point we can't be waiting for our chances and taking them and going away with 3 points. We expect a very tough match. Being the home team, they will always come hard at us and we are prepared for it. And Koireng Youth Organization KYO Manipur ki Nifutaret Suba General Conference cum Sports Meet ngasidegi Kangpopi District ki Utonglok Village ta hudokre. Sana khunaba madi cultural program kaya galoina na thasti ki tarataret fawa jathagadori bathoram se hudok pada thoiba meeting lenoi kiba Manipur ki Chief Minister ki political advisor Dr. R.K. Ranjan phongdok kibada Manipur da yelhaungai dagi khundaduna lakpa furup singi manungda Koireng haiba furup ase masing hantharaklaba furup amani Koireng furup amadi lamdam asigi masing hantharaklaba tongan ba furup kaya leriba sing ase hingat hannaba amadi chaukhatna ba honaba haibsi tangai fade Manipur ya punba ki saktam amadi puwari sagatpa
दा हाइरिबा तोंगान तोंगान फुरुप सिंग असगी पुवारी सु नैना बताई लोइनना बीजेपी ना लुचिंग बलेंगा असना चिंगतम गी खेनबा थमदना मियाम ग पुन्ना चटमिनबगी पांडमदा थौरांग कया पाइखलकली हाइना फोंदोखी थौरमदुदा सरयाखिबा इन्फॉर्मेशन सेंटर फॉर हिल एरियाज मणिपुर इचम के एडवाइजर एन राजेंद्र ना फोंदोखिबदा मिसिंग यामदबा फुरुप सिंगना तोंथना लेबगी मुहत्ता कन्न होनदुना लमदमसगी चाखटप पुरकप ngamna होनसी थौरमसे हौदोपग मरी लेनना फुटबॉल मैच मसु सानखी यूनेस्को की लिंग्विस्टिक की सर्वेयर कांगुसना पृथ्वी दगी मुट्ठी गदरबा लोन सिंगी मरकता मैते लोन नत्रग मणिपुरी लैंग्वेज सि यावे अदुमाइना मणिपुर द लेरिबा हेलोमी सिंग से मखोगी डायलेक्ट्स मखोगी लोन मसी अखोई करमाइना मसी मुट्ठी दरबो होनगदगे बीजेपी की सरकार असना नरेंद्र मोदी की सरकार असना अखोगी लोन सिंग असि योंखल कांदा अखोगी आइडेंटिटी से प्रूफ तो दोइने हिस्ट्री नहीं नाउदो बन मरम वर्गा अखोई वाखन कंसेप्ट लाना लाना पूर्ण मरम वर्गा अखोई तोंगान तोंगान ब्रा खन बुगी वाने अदुना सिगुमबी कॉन्फ्रेंस ले अखोई हिस्ट्री पुआरी से तंगाई फदना रिसोर्स पर्सन कौबिर कांदा नोमगी ओइबा अखोई से कोरियन जाति की थंगाल जाति की एपोजन सिगुमबी मयाम से योन बि मरी सुबह इमा पांथोबी ट्रॉफी मेंस ओपन 5-a-side फुटबॉल टूर्नामेंट की फाइनल दा स्मोकर एफसी कोंगबा मदी बीएफसी सयांगनी ना लंबा तौनारगनी कोंगबा यूथ ऑर्गेनाइजेशन ने सिंदना कोंगबा नोंथोंगबम लेकाइदा लेबा क्लब सिगी सानमंग पांथोकलिबा टूर्नामेंट सिगी ngasi sanakhiba hanba semi final da स्मोकर एफसी कोंगबा मदी यूबीसी सयांगनी ना मैच सिगी अपीबा मतमदा पांचल मत चनबा ngamdabadagi kicks from penalty marks na मैच सिगी akapogi laiba क्लिप नबदा स्मोकर एफसी कोंगबगी सानरोय वांडोना अमसुंग सोमरेंद्र अनिना पांचल अममम चंदुना यूबीसी सयांग पांचल अनि सिनोदा माइटिबा पीखे टूर्नामेंट असि अनि सुबह सेमीफाइनल दसो बीएफसी सयांग अमदी पांगोंग एफसी अनि मैच असि अपीबा मतमदा पांचल अमत चनबा ngamnadaduna kicks from penalty marks na मैच असि अकापोगी लाइबा क्लेपनबदा बीएफसी सयांग गी सानरोय फाल्गुनी अमदी कांता निना पांचल अममम चंदुना पांगोंग एफसी पांचल अनि सिनोदा माइटिबा पीबा ngamki चथरिबा फुटबॉल टूर्नामेंट से टीम कुंट्राना सरक्यारी था सगी तारा तरेता टूर्नामेंट असि फाइनल मैच सिंग सनरगनी कजाकिस्तान की अलमटीदा फेब्रुवरी 9 दगी फेब्रुवरी 13 फाउब चथरिबा मास्टर्स स्विमिंग चैंपियनशिप 2018 असि इंडिया की मुहत सिंदुना सरुक्यारिबा मणिपुर की कोंगबा खेत्री लेकाइदगी सलाम जयंतना गोल्ड मेडल अनि लौबा ngangkhre अलमटी की ग्रांड पूल दा चथरिबा स्विमिंग इवेंट असि मणिपुर की जयंतना हौजिक फाउबा गोल्ड मेडल अनि लौबा ngangkhre स्विमिंग इवेंट के 50 मीटर्स ब्रेस्ट स्ट्रोक अमदी 100 मीटर्स ब्रेस्ट स्ट्रोक किता गोल्ड मेडल अममम जयंतना फंखी हारिबा चैंपियनशिप असिदा तोंगान तोंगान बलेबाक सिंगदगी स्विमर चामयांखै हेनबना सरुक्यारी निपान सुबयांखै तरेट माउंटेन डिवीजन पोलो टूर्नामेंट चिंखै हुनबा पोलो क्लब कोंगपाल खुराई पोलो क्लब टीम ए अमदी मणिपुर पुलिस स्पोर्ट्स क्लब पोलो टीम ए माइ पाखरे मालेम की अहम पोलो सानखिबा मफम इम्फाल की मपाल कांगजेपुंग टूर्नामेंट असि ngasi सानखिबा अहम मैच दा चिंखै हुनबा पोलो क्लब कोंगपाल सानोय टीएच कावबना पांचल मंगा लेसेमना पांचल अनि दुगे एल कोकेसोरना पांचल अमगा चंदुना मणिपुर पुलिस स्पोर्ट्स क्लब पोलो टीम सी बु पांचल निपान मंगा दा माइटिबा पिबा ngamki पोलो टूर्नामेंट असि सुबह मैच जना खुराई पोलो क्लब टीम ए ना नंबुल मपाल पोलो क्लब पांचल मापन मंगा दा माइटिबा पिखी मैच असिदा माइ पाखरबा खुराई पोलो क्लब टीम ए की सानरोय एल थॉमसन पांचल तरु ओरोजर न पांचल अनि दुगा टी रोशन पांचल अमगा चनखी चथरकलिबा टूर्नामेंट असि ngasi सानखिबा हुम सुबह मैच जना मणिपुर पुलिस स्पोर्ट्स क्लब पोलो टीम ए की सानरोय टीएस रोमेना पांचल मंगा एम विवेकानंदना पी ज्योतिनमदी ए अबुंगचाना पांचल अनि अनि दुगा टीएच रंजितना पांचल अमगा चंदुना लोइजिंग लोयाक कोनुंग लाइरेंबी पोलो क्लब बेस्नुपुरबु यामना लाक्चना पांचल तरानिथोय अमदा माइथिबा पिबा ngamki 57 माउंटेन डिवीजन की मीटिंग मखादा ऑल मणिपुर हॉर्स राइडिंग एंड पोलो एसोसिएशन सिंधुना चथरिबा पोलो टूर्नामेंट सिदा पोलो टीम 15 ना नॉकआउट बेसिस लंबा तौनरी हेंग टूर्नामेंट की मखादा मैच अहुम सानरगनी तरामंगा सुबह मणिपुर वेटरन क्रिकेट टूर्नामेंट यंग वेलफेयर क्लब तंगथबालना जजिंग क्रिकेट क्लब रन 13 माइथि पिख्रे
Manipur Veteran Cricket Association Sinduna Oriental College amadi Model Higher Secondary School ge sanabungda chathariba tournament sida team nipana group ani thokna khaidoptuna league match singda lamba tawnari ngasi tournament asigi sanakiba mari super league match amada toss ngamkiba Young Welfare Club Langthabalna match ki api over kuntra da betting hana sanakibada over kun mapanga ball manga da wicket taramak turaga run jam ni fuhum doi lobangamki मैच असिगनि सुबह इनिंग सानकिबा जजिंग क्रिकेट क्लब ना ओवर कुन तरुक का बॉल अहुम द विकेट तरामक तुरगा सोमनगी रन चाम कुनिथोय खकलौदना मैच असि रन कुनमाथोय द माइथि बनंकी रन यांखै तरेट अमदि विकेट अमा लौबंगमकिबा यंग वेलफेयर क्लब दंगथबाल के ऑल राउंडर कुमार जितना मैच असि मैन ऑफ द मैच ताखी हयंग टूर्नामेंट सिग मंगा सुबलिकता साइक्लोन थांगमैबन अमसुंग नावरिया पाखंलाक स्पोर्ट्स एसोसिएशन खाइमफालनिना लपा तौनारगनी अरोइबदा बुलेटिन से हेडलाइंस अमहन मियान थमसके ngasi Manipur Legislative Assembly na demand manga gi apun send form lupa crore lising amaga chamri humtra tare nipan lakh manga lising ahong gi send form pass tokre suspension of operation the laiba cadre sing na yana kibagi wang ma da thabak tawragadi action logani haina Chief Minister Nongthumam Birena Assembly di Florida Bongokre. Senapati District ke Sangkung Mai Duigam Mamadi Wilong Subdivision ke tongan-tongan mamafam singda hectare chuhum yangkhai mangaromda haramba popi pambi sing yang tatuna mangan kre. Imphal East की अवाचिंग पुलिस ने थीब हुंबा की थबक चथबदा चे चांग सुदब गाड़ी मापन गलोइनना लाइसेंस एक्सपायर ओरबा सिंगल बैरल गन अहुम पागत बगमख्रे अमसुंग मोरे मणिपुर की मोरे टाउन का हेक थंगना लेरिबा म्यांमार की नंफालोंग मार्केट लाक्रिबा फेब्रुवारी 15 दगी महौसागुम हांगलगनी